Manipur State Power Distribution Company Limited Mspdcl Amadi Manipur State Power Company Limited Mspcl 2019 gi recruitment result athubada haidokpiu haina taksinduna laklingai chairakta Handak September gi tang ani da thabak asi cancel tore haiduna notice thorakliba asi athuba matamda handokpiu haina recruitment asi da saruk yakheba candidate singi maikai dagi mari leinaba singi Pukning Chingsilakli Hiramasi matang dengan si Manipur Press Club ki thangjing hol da pangthokhiba paugi mifam amada all Manipur Mspdcl and Mspcl result awaiting candidate 2019 के president Yumkhaiba Manos na hai Mspdcl amadi Mspcl gi recruitment pangthokhiba sahi taruk taret rom phazilakle matang kuina namsinduna lairiba asida result haidoknaba mari leinaba singi mafamda kayarak taksin khre adum oinamak thabak asi haidokpagi mahutta September anida thabak asi cancel tore haiduna notice thorakpasi candidate singdi hingna sibaga manare recruitment process asi cancel tawigano amadi athubada haidokpiu haiki candidate asuk yama 37,000 laibse thawak chik ka isi gi reason che positive oi reason che kari du hai se kari du le ta su ta di hai su hai du da without any information da department su information hana pirak hai ka isi mataw gram na pakkono kamain to raga thawak chi eta 2019 lagi chahi tare ni pa se hai du kani hai na mata gi lenga ka khajaba tayar candidate nyam dai ko no mata da phai raga Hoji Poba Namjal Thambirage Hata Nashingara Tension to Ren Harpusiki, Hoshi, she you have a Chamanare, when the Buddhism Shahi Taruchi, Namjal Thambire, Hoji Makano, notice Waga, no exam logo, Amchupali, when notice, no one notice to log in Harry, I will notice the Nauna, top candidates in the title of the video. The SSC from Logan here. Sahi talking among the Yamaki by Quena, Arana Hanta, the Jam. Angang singgut matau karam na kena competitive exam community da ulino isu wali melenga china kita makan di khanda bi kita ne